Akasvani Imphal Wahengbam Rajesh na pau pajari ahanbada maruiba pau Manipuri oina September 3 ta phongadrba final electoral roll ga mari lenana special intensive revision gi thabak thas digi hawragani NEET UG lisingani kuntar ki parikha question leak oibaga mari lenana maruina chenaba miyoi ama Maharashtra digi fare amasung malim gi mafam kya da sandoruktuna nungnang ba poknariba hanta virus asi Thailand da longnagan me lainani haina laukthokre Election Commissioner Special Intensive Revision SIR Tangkak Naina Raja Tarataruk Amasung Union Territory Ahum the Pangtok Nova Lautokraba Matung Manipur Gyoina July Amana qualifying date Orega SIR Pangtok Pahauragani Taurangasina Labaksin Batung Achumba electoral roll form Naba Amadi Border List Revision Pangtok Nabagi Singtaninga over Kongtang Amani Manipur Chief Electoral Officer Arun Kumar Sinana Tok Wachero Laman High SIR Pangtok Nabagidamak Sem Saba Training Amasung Printing Tabak Tasi Kundigi Kumapan Pauba Chatagani Boot Level Officer Singna Tasi Kuntra Dagi Matang Tagi Kunipan Pauba Yumtong Changani Draft Electoral Roll July Manga the Pongani Amasung Final Electoral Roll na September Tarukta Pongani Seroladun High Special Intensive Revision Manungda BLO Lising Ani Chamapan Marfudraturna Yumtong Changduna Immunization Pangtokani Masida Mipung Kudimakta BLO Sing Natraga website ki kutangda enumeration form sing Pangangani Maramaduna Elector Singna Makogi Mensilaba enumeration form sing Mari Lainaba Bull Level Officer Natraga Election Commission of India ki website voters.eci.gov.in da Pisin Bayagani Enumeration Manungda Rajniti Dol Singna Hablaba Bull Level Agent Singna Bull Level Officer Sing Matiang Pang Bayagani Kuki Inpin Manipur na kaukiba pung ni funipangi shutdown ngarang ahing nongyai makata na pung ni funipan amaga sangdokre Kuki Inpin na thokpa chero laman hai mioi taramari thadokraba matung atopa mioi taramari aina yadaba mongda phajinurun thamli oirakliba phibam asigi yenglaga shutdown sangdokpagi warip asi lawrkpani hairi People's Movement for Peace and Development Manipur gi mifam amangarang nungthing Jeliarong Union gi office ta pangthokre hairi mifam aduda hauji thokliba phurup ani gi marakta asi ana yaurpa aso apan yaurpa ga loinana mioi kya phajin bagi thawong chatharakpa asi kanglup anina makha chathadanaba loop asi gi convener na hairi Rajya Sarkar amasung Kendra Sarkar na achepa phirep amaga loinana thabak laukatababu loop asina kanna yaningdaba phongdorokli kanglup ani mangna wakhal phathaduna nungsi chanana leiminana basu appeal tawrakli National Sports University Manipur ki Vice Chancellor oina nauna hablak kiba adubu Congress Legislative Party ki luchingba kaisam megasandana nungnangba phongdorokli mangnai University asigi Vice Chancellor oina thabaktagi potharaba IPS officer Daljit Singh Chaudhary bo hablak kiba asina academician researcher amadi scholar singda ninganaba pole mangnai National Sports University asi sana khonabagi lam physical education research amasung academic leadership ta hena faganaba pandam amagaloina Mantra Narendra Modi na hawdokibani maramaduna asigumba yamna maruiba institution amada luchingadaba miyosing hapada niti niyongak na charpagi tangay padaba lay paugi maraktana break ama खंगनजबा इसा इसा की कोर्ट केसेस अमदी आइंग मरी लेनबा हिरम सिंह लोइसिनबिबा यारे नेशनल लॉ अदालत हाइबदी मियाम की वॉयल संग मसीदा नाकल अनिमक की मियोय सिंह यानद्रिबा हिरम सिंह अदुबो कोर्ट की तौफम थोकपा रूल्स की प्रोसीजर अमदी साकी सबोन यावदना यामना नुक्सी चानना लोइसिनबा यारबा लोक अदालत ता वयन गदोरिबा सिंह असि इसा यावना लोइसिंगदबनी अमदी मसीना अरोइबा वॉयल सु ओइगनी लोक अदालत की वॉयल सिंह की मायोक्ता अपील तौबुसु यारोय पुनमक असि सेल तिंगदना तौगदौरिबनी लाकलिबा मेगी तांग मापन अनि सुबा Numità Lok Adalat Pangthokani. Lok Adalat ta Pangthokodoriba cases sing adudi electricity, water bills and other bill payments excluding non-compoundable land acquisition cases pending before court tribunals, labor, employment and service matters, money bank loan recovery, motor accidental claims, matrimonial dispute, except divorce, family maintenance cases sing criminal compoundable offences, other civil cases, revenue cases, section 138 NI Ekimanung Chanba cases sing Zariba, Manipur State Legal Services Authority under the aegis of National Legal Services Authority, ADR Building, Lampel Court Complex, Lampel Part, phone number 9436239666. Tabiriba Pawasi Akasvani Imphal Digini NEET UG lisingani
kuntaruki parikha question leak oibada maruoina chenaba mioi ama Maharashtra gi Pune dagi CBI na fare haukiba pung kunmari da lebak asigi tongan tongan mafam singda CBI na thi humbagi thabak chathabada question leak oibada sizinaba electronic gadget sing amadi atai sek chang kya phagle CBI na hai farba mioi adu wahang pong chathari mahak chemistry gi ozani hari CBI na makata na hai question leak oibada chenaba miosing makata na Delhi court amada puthok lagani question leak oikiba asiga mari lenana farba miosing wahang pong chathabagi thabak chathari farba mioi adu NTA gi parikha gi thabak thoromda yawbani hari Amaromda NEET UG lisingani kuntaruki parikha lakliba June kunmathoida amungana pangthok lagani haina National Testing Agency NTA na laukthokre social media da thagapa warol amada agency asina candidate sing amasung makhogi mama mapa singna NTA gi official channel sing tamak yengnaba appeal tawri Lebak mangagi kongsata ladiba Pradhan Mantri Narendra Modi Netherlands ta tungkre mahakpu airport ta Netherlands ki mapantoram mantri na oki mahaki kongsat manungda Dutch ki Pradhan Mantri Rob Jetten ga unagani amasung lebak adugi ningthau amasung maharani ga su unagani Pradhan Mantri na ngasi Bharat macha singa unaduna wari sanagani amadi mafam adugi maruiba company singi CEO singa mifam pangthokani semiconductor chip amasung AI gi lamda malem gi oina luchingba ama oriba Netherlands ka Pradhan Mantri ga hiramasi gi matangda yana warol kaya marom sahi taunarba yai Bharat sel thadariba lebak singi manungda Netherlands asi mari suba lebak ni hauji Dutch company chahum hena Bharat lairi Malemgi mafam kya da sandoroktuna nungnangba poknariba hanta virus asi Thailand da launaganba lainani haina laukthokre lebak adugi National Communicable Disease Committee na sexual thorang lokanaba khangan kre kariguma virus asina nai haina chingnaba mioising pung ahungi manungda report tawgadabani amadi masigi matangda pung 12 gi manungda thijin humjinbagi thabak chathaduna numit niphunitugi quarantine tawgadabani Thailand gi Haksal Mantraloy gi pau matungina surveillance hengat anba laboratory testing amasung laing pathap sing kangkhat anba amasung antarjati gi ngangkai paring sing kupna yengsinaba khangan kre kanagumba miui amana mapan laibak chaluraba matung arum laheu hobagi khutam changdam phanglabadi khudakta layeng gadabani Hanta virus asi laina se laba uchiga samnaruba natraga makhoigi mayung natraga matindagi launabani adum oinamak haujimaki oina miyoibadigi miyoibada sandokpagi pau leite ngasi phongba pausi singi maroi pausi gi dama hojik Devika Chingtham leire Devika Thagachari Rajesh Furup anina phajinduna thamnarakpa micham sing leptana thadoknarakpa Manipur Irangi Commission of Inquiry gi report pikhalaknaba matam sangdokpa amasung petrol diesel gi mamal hengatpagi pausing ngasi phongba pauche singda maru oiba pau oina phongnari Kuki taramari naga taramari thadorakle kuki taramari naga taruk thadokti haiba pau Sangai Express Manipuri da ahanba headline tawri masiga manaba pauda CSO amadi police na punna khotnaminabadagi kuki amasung naga group singna phajinnaruba micham kunipan thadorakre haiba pau naharol gi thodangda ahanba headline tawri Petrol diesel mamal liter da lupa ahum hengatkhibagi pau poknafamgi ahanba lamai da phongli Manipur gi Land gi Commission of Inquiry gi report November 10 phawgi manungda pikhalaknaba Home Ministry na khangan khibagi paw huyenan pawda maru oiba paw oina phongli Modi gi yathang ngakladuna state 12 gi CM Singh bike thoba yauna public transport office kanakre haiba paw sana lebakta ahanba headline tawri Tampaki jila singda masak khangdaba laina amana yen amadi nganu paktakna na sibagi paw Sangai Express English gi ahanba lamai da phongli Kuki inpi Manipurna sadang sangthakre UNC na deadline sangdokhibagi pau People's Chronicle da ani suba headline tawri pau asi Hills Hornbill Express tasu maru oiba headline tawri Electoral roll gi SIR tha asigi kundagi hauragani haina Manipur Mail da maru oiba pau oina phongli State Home Department ka Senapati CSO singa wari sanakre deadline ngasi fawbo sangdokre haina Ganfiu Mail da ahanba headline tawri amasung NEET lising ani kuntaruki amuk hanna thagadaba exam mathang thagi kunmathoida pangthoklagani haiba paw Tamenglong Times ta maru oiba paw oina phongli Rajesh Thagachari Devika aroibada maroiba paw Manipur gi oina September 3 ta phonggadoriba final electoral roll asigi mari lainana special intensive revision gi thabak thas degi horagani NEET UG lising ani kuntaruki parikha question leak oibaga mari lainana maruina chenaba mioi ama Maharashtra degi phare amasung malem gi mafam kya da sandoroktuna nungnangba poknariba hanta virus asi Thailand da launagan ba lainani haina laukthokre paw loijare